Image Paodam Yang Tabiu Punamupu Kurumzari Ngasiki Maruba Pauda Ruling na anti-black money day aduga opposition na black day haina ngasi palan taunaki Police Constable Khanbagi Marida ngasi nongyai ban kaukre Asian Boxing Championship ta Mericom na sanagi medal laure Hauzik mapungoiba pawmuk lobirasi BJP na lupa sawa amadi lising sapi not sada handaduna demonetization taukiba sahi ama mapung pharakpa ngasi asi anti-black money day haina palan tauri auramasi BJP Manipur Pradesh na sinduna ngasi ni taipa chuthekta leiba dal asigi office complex ta demonetization chana hankiba sahi ama pharakpagi numit ningsingduna dal asina anti-black money day haina palan tauki thoromadda saru yakiba Mukhyamantri N Birena Phongdok Kibada demonetization tauduna lupa sawa satpi amadi lising satpi not chanararoi haina mamang sahi lising ani tarataruki numit asimaktada Pradhan Mantri na laungthokibani anauba not chanarapadagi economic ta chauna ahongba porakpa ngamle national economy ama semba ngamle haina su Mukhyamantri N Birena maki CM secretary da pangthokpa pawgi mifam amada phongdokhi Mukhyamantri na makha taraduna demonetization taubadagi terrorist extremist amadi Karbar wala sing da sauna ninghanaba pohalle terrorist amadi extremist sing da sel thadaba thingduna laibak asida awanba ama porakpa ngamle haikhe BJP Kaksing Mandal amasung Obagai Mandal anina sinduna anti-black money observation ngasi Kaksing wari sabalaikai community hall da pangthokre tharamduda Manipko amasung Manitron gi chairman su oiba Hianglam Kendra gi MLA Dr. Radheshyam Jumnamna athoiba mithung BJP Kaksing District ki President KH Ragumani na Thoramapu aduga Kaksing Municipal Council ki Chairperson Naurem Sanjit Kumar Council asigi BJP Councillor Singh BJP Kaksing District ki Coordinator in Charge and Iboyaima BJP Kaksing Mandal ki President KSS Sauba Singh Obagai Mandal ki President E Syamna akhanaba mithung sing oina saruk yakhe Susampur District Mandal BJP nasu anti-black money observation program sinduna Susampur District Police Station manakta leiba waiting set ta wakat mifam phamkre wakat mifam maduda Agriculture, Veterinary and Animal Husbandry Minister B Hangkhalian BJP Susampur District in charge Wangkhem Prafula Youth Morcha gi State President Somorjit ST Morcha gi State President Dangmai Bharatiya Janata Yuva Morcha gi Secretary A Ashok Sharma Singba mioi kya su saruk yakhe mifamduda saruk yakiba Minister B Hangkhalian na demonetization lakpadagi phagatkiba black money gi matangda wafam kaya phongdokhe Ya School BJP Mandal na su sinduna Ya School Janmasthan da anti-black money day gi thoram pangthokre thoramduda Manipur Pradesh BJP amadi Ya School BJP Mandal thomi kya na saruk yakhe Ngasigi Tharamda saruk yakiba Manipur Pradesh BJP gi spokesperson YTK na tharonga mari leinana wafam kya phongdokhe November 8 was the plan nationwide. So this is the voting protest against the black money and tax evaders also. This is the thing that we have to organize this. Bharatiya Janata Party BJP na ngasi barki mafam sinba thungna pangthokliba anti-black money observation Kaladan Birodi Diwas ki thoram Thawal District ki tongan ba mafam singdasu pangthoknakre thoram asiga mari lainana BJP Khangabok Mandal nasu sinduna Khangabok da leiba Sorojini Oil Pump mamangda anti-black money observation pangthokpaga loinana BJP da maral siriba party singi mayokta yaningdaba phongdoktuna miyamda wakat mifam phamkre Wakan mifam aduga mari lainana BJP Khangabok Mandal gi General Secretary Organization Ningthaujam Ramanandana phungdorakpada ngasi BJP na Bharat sinba thungna pangthokliba Kaladan Birodi Diwas asibo saruk yajaduna Khangabok BJP Mandal nasu sinduna thoram asi pangthokjabani BJP laingakna black money phagatnaba paikhatkhiba demonetization gi khongthangdagi hauduna atopa dal singna miyamda lana ohanduna BJP bu namthanaba hotnaduna lakhibani
Black money asi Congress leingakna palingai matamda paisa paiba kharagi yenglaga lairaba praja singbu lekha hena tahananamba honaramba thawongni ngasi maksu GST gi matangda topa party singna miyamda lana ohanduna BJP bunam thanaba honari aranba prasar kaya tawduna su miyamgi amadi lairaba miyamgi yaiphanaba khaliba Prime Minister Narendra Modi gi wakhalon budi miyamdagi khak thaidokpa ngamloi haikhi ngasigi BJP khangabong mandal na sinduna pangthokiba anti black money observation gi thoram aduda BJP Thawal district in charge Tesh Kumar BJP Thawal district president L Deven yauna mandal gi member sing amadi khangabong kendra gi tongan ba mafam singdagi mioi kya su sar yakhe Amaromda mamang sahigi November 9 da Narendra Modi government na demonetization chanahan khiba adugi mayokta ngasi Manipur da laiba opposition party tarana pullaga semkiba all opposition political parties against demonetization observation committee na ngasi protest tawkhre ngasi opposition party taragi thomi sing amadi karmi sing na to Congress bhawan da pullaba matung mafam dudagi khongsat amal laklaba matung da palace compound laiba iboyang sumang dila sanglenda miyangge ba mifam ma pangthokre mifam da hanagi chief minister o ibobi MPCC ki president Tian Haukip hanagi deputy CM gaikhangam atai opposition party ki president singna dais da phangki ngasigi mifam da all opposition party na phongki ba booklet ta yawriba demand mapan asi phangdiba phawba khongjang changsen khigani haina warep lauke mifam da saru yakiba hanagi chief minister o ibobina phongdokhibada government demonetization tawbana sel thungi phibam da sohale haikhe Senda chenja thumja corruption haibase thabak hapad khangde karbar tawbud khangde maru phungna muthachi thingji haida Narendra Modi ji na hawdor pasibu Congress ka party ataisna pam disi karigino corruption haiba senja thumja thabak hapad sen chaba karbar tawbu kambu dagi sen chabase maru phungna muthalibra hengalibra tathare ba haibadi Manipur gi praja singna dum bisar tawbiro mutude ngasigi thoram da saru yakiba leader kana su demonetization na piriba saithengi maram da wa ngangkhe oi phangba thangba bu kai nangma kai ngan maram koi da khara ngan ga maya se masi khara ngau hal ga kana phangi patabu Pakata, kau itu pengacara persasan. Am humma berhubung dengan kita kali. Enough is enough. Ya, persakannya. Kau itu suka kandu asal. Aduh kamu sendiri, kau itu pengacara itu nanti. Aduh kamu sendiri muda. Let him come back to sense. Acuh mantus. Manipur Sarkar na lising ani tara taru base gi police constable lauki bagi phal ngasi haidok padagi thasi gi tara dagi tarahumdoi phawba general strike ki khongjang sangsinana ba warep lauki ba adu handok le haina all Manipur police constable male baiba bosi completed candidate 2016 gi general secretary Manichandra na lauthokre wafa masi press club ta pawmisinga unabada Manichandra na phongdokhibani mangna makha taraduna candidate singi awaba ubiduna phal haidokpa asida nungaiba uladuna thagatpa phongdokhi punamak press media gi sil inaw singda credit piningi haikhe Manipur da thabak lobo matamda yaw candidate singina koi kehta strike to matamda praja sing lana si masi to bigano maram ni praja sing jo mapung phana sabcha ni maram ni ngasi akoi da thogasu matungi akoi next generation gi damakta akoi masigumba daw thabak lobo ga namsang si tugai si ya si akoi si haidok liba 10 plus to gi general secretary mo na ai sa tamjani all Manipur DPC completed re-equipment candidates of police constable male 2013 base ke mioi lising ni pa longi phal haidok tana lainingai lising ani tara taru base ki phal haidok kiba adubo yaning daba phongdok tuna imphal ge yak ground da pullaba matung CM ge banglo tamna thomjil lakpada banglo yoramdai da police na thattuna phu chaiba thokpada mioi ahum sokle thawdok asigi tungda candidate sing asina Manipur press club ta pawmisinga unabagi mifam ama pangthokre pawmisinga unabadu da all Manipur DPC completed re-equipment candidate of police constable male 2013 base ke president A Binod Singh na hai 2013 gi base haidok tringai da 2016 gi base ke result haidok payaning de
ngasi Mukhyamantri unanaba hotnabada additional SP Muduni Maina thosaibagi thabak chathakiba yaningde maram asina ngasi ahing nungyai hayeng November gi tang 8 gi ahing nungyai phawba Manipur pumbada total shutdown tawragani lamda masida lairiba civil society organization singna sahi manga hena wajaraklaba candidate sing amadi imung manung singi awaba ubiraga khongjang asida mateng pangbiyo ban manungda thorakwa phafatagi daida punamok masa masana pujagadabani total shutdown manungda ana ayek deva karma amasung mai isinga mari lainaba singdi komthokani 2013 batch ki result lakliba November gi tang 10 phawgi manungda haidokadabani karigumba haidok taba targadi national highway singda economic blockade na chingba makhal makha kya gi khongjang sangsengani haike Police Department की ओइना ममांगदा आइकोई 13 की बेसिक हाइदोक तिंगाइदा अतोप पुलिस डिपार्टमेंट की ओइबा थबक मा बुवा हाइदोक पिगनु हाइबनी अदुबु ngasi सरकार असिना मना कनबदगी ओना तैना मायोक्ता थबक हाइदोक पिग्रे मसिगी नुंगाइतो खंदोक ओइना ngasi अहिंग नोंगाइदगी हायेंगी तांग मापन की अहिंग नोंगाइ फोबा पन तौरगनी लाइब 10 नवंबर फावगी मनुंगसिदा आइकोई रिक्रूटमेंट प्रोसेस पुलिस कांस्टेबल मेन 2013 की बेस असि हाइदोकदबनी कईगुंबा 10 नवंबर फावगी मनुंगजा हाइदोक्तब तारगदी नेशनल हाईवे सिंगा अमदी तंपाक्ता मखल मखागी खोंजंग चंगसिनगनी Manipur lenga ki WRD amadi Yas Minister Letpau Haukip na ngasi Holland 5 village ki Semjalet Hall ama sanga kre ngasi gi sanga bagi thoramaduda Holland 5 village ki sipna minister da khul asibu sakhot hanbina ba serol ama pisin khe minister na su khul sigi hawgalak liban ha singi sana kotna bagi playground ama Khelo India project ki makhada semgot lagani haike thoramduda ADC Sandel gi member Sene Bab Haukip su saru yake Manipur da lairiba home guard singna taliba dabiga mari lainana sangsilamba khongjang nongsingi phibam phattaba amadi panchayat election maram oiraga matam khara yaithoklamba adu leingakna tabidaba tarbadi mathang tha December gi tang 8 tagi amu hanna khongjang sangsenba hauragani haina ngasi Manipur Press Club da pawmisinga unaba amada Manipur Home Guard Employees Welfare Association gi President Y Mangina phongdokre Y Mangina makha takhibda chaliba tha November gi aroiba sayolda Home Guard singna Swachh Bharat Mission program pangthokani amaromda MD Junab Ali Koba sahi helaba mioi asina fake certificate puthoktuna haujik phawba lamphel gi head commander oina thabak paibasi yaningde mahak tanatana Bisnupur da lairiba Home Guard ki commander MD Rasimuddin na mioi kharadagi Home Guard yahongani haina sel lauramle masi sel pi khrabasina association da complaint tawrokpadagi khanglakpani makoina tabato pa mioi singdagi su sel laukibagi case lairagani chaliba tha November sigi tangkun phawgi manungda pau pibio maramaduna commander ani asigi mathakta laingakna action laukhat pinaba CM da phongdok lagani haike Hongbar hapini na paisa khaiba hongbar singda hojik verification tawbagi matam loiba adu sire release tawdre khotre seran turanga prasar na narogom tawraga miyambu apangba siraga meeting tawraga soi khomaga aranba mong da sinaragadi madu association na kaidama na moy madi association na tumin tule chupang na moy aduna aranba thabuk to tawdringida khongom handu u ana no ido committee do haido madu matam hajeki mioi bagi haksang amasung environment da sokhanba plastic sijanabagi mohota eco friendly oiba plastic sijanarasi haiduna Democratic Students Alliance of Manipur desamna ngasi nungthil Imphal More lambi gi kaksing lamkhaida eco friendly plastic campaign chathakre campaign asida desamgi thomi singna more rom dagi pot puraga lakpa gari singda plastic carry bag sing pusilakpra haina check tawbaga loinana Myanmar rom dagi lakpa haksang amadi environment da sokhanba plastic sing pusilaktanaba gari thawriba singda khangankhe campaign asigi matangda desamgi secretary general Namairakpam Edison Maitaina phongdorakpada aikoina numit khudingi sizinariba pot puthok pusin taunanaba plastic bag amasung plastic ki atai potlam kaya sina aikoigi haksang amasung environment ta asuki matik sokhali habasi khangnarabani malemgi laiba kaya amadi India gi tongan state sing Maharashtra Delhi Punjab Rajasthan Himachal Pradesh Goa West Bengal na singba convention oiba plastic bag sing thing khibaga loinana Manipur government na su tangkak kaya da asigumba bag sing thing bagi khongthang kaya laukhatli madubu saugatpa oina amadi desamna environment kananaba sangsiliba khongjang singi saruk ama oina Manipur wangmadagi plastic bag sing pusilakpa thingnabagi hobane khongjang asi Manipur ge atai mafam singdasu chathakigane
हक्चांग सोकनिंगाई ओइबा प्लास्टिक सिजिनबगी महुत इको फ्रेंडली ओइबा ओइना सिजिनरसी हाइखे मणिपुर गवर्नमेंट तोान तोान तंक क्या प्लास्टिक की कैरी बैग थिंगनबगी प्लास्टिक फ्री इन्वायरमेंट ओहनबगी खोंथांग क्या लौखले सिगुम्बा खोंथांग देशाम सौगतपोइना कोई देशाम कई इन्वायरमेंट कननबगी चंगसिलप ड्राइव से मखा सुम लेपन चथजगनी कन्वेंशनल अखोगी मियोबगी हक्चांग सोहनब प्लास्टिक की महुत इको फ्रेंडली बायोडिग्रेडेबल प्लास्टिक महुत सिननबगी नोमखक खोंजंग मखक मसिगी नोमखक मूवमेंट मखक अखोइना देशाम चथरग लाकपसे खरा हेना कंजन्ना अखोइना चंगसनजरगनी हाब वाफम सुथम कक्सिंग डिस्ट्रिक्ट की मनुंग चना लेबा कक्सिंग खुनो वार्ड नंबर 2 ngaikong lekai gi lambi matai da leiba electric post amagi manakta manam namthiba maikhu ama karakre hairi mafam adudagi pirak pai khoi gi pawmina hai ngasi mafam adwai da sathok sasin tawba mioi kharana yamna namthiba manam namlakpada yengnarubada electric post adugi manakta maikhu kaduna leiramba thengna khibani hairi maikhu adu याइबदा लुम्बु लुम्बु साइ हाइरी इलेक्ट्रिक पोस्ट अदु पाइबदसु करेंट चत्ते हाइरी मनम अदु करिनो अमसुंग कमदौना थोरकलिबनो हाइबा अदुसु हौजिक फावबगी ओइनादि खंगबा ngamdri थर्ड इम्फाल नेशनल प्रिंस सैलून 2017 की प्राइज डिस्ट्रीब्यूशन कम एग्जीबिशन ngasi मणिपुर प्रेस क्लब ता इमेजेस ऑफ मणिपुर न सिंदुना पांगथोखरे थरमदुदा जिपका की प्रेसिडेंट ता एनजम आनंदी देवी ना अथोइबा मिथुंग जिपका की एडवाइजर फ्राई लाकपम राधामणि देवी ने थौरम मपू अमदी ngasi प्राइज डिस्ट्रीब्यूशन की डोनर आरके तोंबना अखनब मिथुंग ओइखे सगोलबल तेरा अमुदोल इम्फाल दा लेबा इम्फाल वार म्यूजियम दा जापान लानमिसिंग की सरू सिंग अदो जापान दगी लाकलिबा टीम अमदा ngasi सिनखरे जापान की डेलीगेशन टीम अदो तोकुनागा सन ऑफ जापान एसोसिएशन ऑफ रिकवरी एंड रिपेट्रिएशन ऑफ वार कैजुअलिटी अमसुंग केंजी आया फर्स्ट सेक्रेटरी जापानीज एम्बासी टू इंडियाना लुसिंगखी कामजोंग डिस्ट्रिक्ट की संसाक विलेज तगी फंगलखिबा सरुसिंग अदु सेकेंड वर्ल्ड वॉर इम्फाल कैंपेन फाउंडेशन ना खुसिनखिबनी सरुसिंग अदु मणिपुर यूनिवर्सिटी की एंथ्रोपोलॉजिस्ट अमदी फोरेंसिक एक्सपर्ट्स ऑफ फोरेंसिक साइंस लैबोरेटरी पांगैने एग्जामिन तौखिबनी वर्ल्ड बॉक्सिंग दा मंगारक चैंपियन ओइदुना सनागी मेडल लौख्रबी लोइनना लंदन ओलंपिक की ब्रोंज मेडालिस्ट एमसी मेरी कॉम हौजे वियतनाम की होसी मिन द पांगथोकलिबा नुपी की एशियन बॉक्सिंग की किलोग्राम 95 कांगुप सना की मेडल लौरे ngasi nuingba matungda thinakhiba फाइनल बाउटा बागना नॉर्थ कोरिया की यांग मिकिमबु यामना लाइना मंगा सिनोदा माइथीबा पीदुना लेमजनिंगाई ओइरबा टाइटल असि लौखिबनी लिसिंग अनि तरा मरिगी एशियन गेम्स की मतुंगदा मसिना महाकी अहानबा सना की मेडल लौबनी मेरी कॉम लेबाग असिना अर्जुन अवार्ड राजीव गांधी खेल रत्न अवार्ड पद्मश्री पद्म भूषण पीदुना इकाई खुमनखरबी लेबाग असिगिल तोमथिन गालिबी बॉक्सर ने मा की थोइदोक हेंदोकपा मगुनबु सिंथादुना अवांग नोंपोक राज्य सिंगी सानारोय सिंगी मनुंगदा राज्य सभा की एमपी अमा ओइना नॉमिनेट तौखिबनी ngasi thinakhiba final bout aduda mauna mahaki lambabu hobadagi hauna yamna laina manga sinoda maithiba piki semi final bout to sumhana japan gi sanaroibu yamna laina manga sinoda maithiba piramlaga final yawrakhibani mauna asian games gi sanagi medal lawrapada sports minister rasbardhan rathona apenba phongdokre hairi amaromda mahangna sanagi medal lawrapada laibak asigi tongan tonganba organization kayana apenba phongdoknakre hairi सही अमगी मतुंगदा डिमोनेटाइजेशन की महै इंडियाना लोकली हौखिबा सही की नवेंबर 9 की नुमिदांग पुंग 9 ताबदा प्राइम मिनिस्टर नरेंद्र मोदी ना डिमोनेटाइजेशन की वाफम लाउथोखिबनी अहानबदा मियामना मदुबु थाजनखिदे लुपा चंगा अमसुंग लेसिंग चपी चना हंदबा लौखलकलिबा खोंथांग अदु लोतुना थंबा सेल थुमदा एक्शन लौबनी हाइना प्राइम मिनिस्टर मोदी ना मियामदा हाइखे सेल ओननबगी दमक लिनगुमना थेकोई नाकोई तौबा सांगलबा क्यूदा मियामना बैंकसिंग की ममांगदा लेपतुना अवाबा कया थेंगनखरबसु मियामना मदुबु अफबा खोंथांग अमनि हाइना लौनरखी सही अमगी मतुंगदा फाइनेंस मिनिस्टर अरुण जेटलीना हाइखे वारेप अदु लैबाक की दमक्तदी यामना मरु ओइबा अमनि मसिगी कानबा यामना लई बीजेपी ना नुमित असिबु एंटी ब्लैक मनी डे हाइना पालन तौखे डिमोनेटाइजेशन की अहानबा पालन थौरम पांगथोखिबदा यूनियन मिनिस्टर सिंह वा nganखि बीजेपी प्रेसिडेंट अमित शाहना गुजरात मीडिया वा nganखि नाकल अमरोमदा कांग्रेसना नुमित असिबु ब्लैक डे हाइना पालन तौखे वारेप असि यामना चावना सोइबा अमनि हाइना हानगी प्राइम मिनिस्टर मनमोहन सिंहना हाइखे
Nepal da pangthokkadoriba parliament amasung provincial mikhal-sing yangsinanaba European Union Election Observation Mission EUEOM official oina Kathmandu da launch tawkhre. Chief observer oiriba European Parliament from Croatia dagi member Zeliana Jokona haiki mission adubu losingnabagi pharaba tanja ama mangonda pire. November 13 amasung December 3 mikhal pangthoknaba tawribasi Nepal gi democratic development kidamakta di yamna maru oiba khongpham amani. Nepal gi loga mari lainana pangthokkadawriba mikhal sigi thabak thorong khudingmak yamna kupthana yangsingani. Election observer samarom masigidamak sizinagani haike. Hauzik aroibada maroiba pau amuhana. Ruling na anti-black money day aduga opposition na black day haina ngasi palan tawnaki. Police constable khanbagi marida ngasi nongyaidagi ban kawkhre. Asian boxing championship ta Mary Kom na sanagi medal laure. Ngasigidamak tadi MS Paodam pijaba loisinjare meyang tabiriba punamopu amukka hana kurumjari.